ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯑꯍꯥꯟꯕ ꯃꯥꯎ ꯐ꯭ꯂꯥꯋꯔ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇꯥꯡꯂꯕ ꯂꯩ ꯃꯈꯜꯁꯤꯡ ꯃꯄꯥꯟ ꯂꯝꯒꯤ ꯃꯥꯔꯀꯦꯠꯇ ꯐꯪꯍꯟꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯅ ꯗꯤꯁꯤ ꯖꯁꯤꯟꯇꯥ ꯂꯖꯥꯔꯁꯅ ꯍꯥꯏꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯀꯥꯏꯍꯟꯗꯅꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯐꯣꯔ ꯁꯣꯁꯥꯏꯇꯤꯅ ꯍꯣꯠꯅꯒꯗꯧꯔꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯜ ꯂꯨꯆꯤꯡꯅ ꯅꯨꯄꯥ ꯃꯆꯥꯒꯤ ꯑꯃꯗꯤ ꯑꯦꯟ ꯆꯥꯔꯃꯤꯅ ꯅꯨꯄꯤ ꯃꯆꯥꯒꯤ AITA ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯇꯥꯏꯇꯜ ꯂꯧꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯑꯍꯥꯟꯕ ꯃꯥꯎ ꯐ꯭ꯂꯥꯋꯔ ꯐꯦꯁꯇꯤꯚꯦꯜ ꯉꯔꯥꯡ ꯃꯥꯎ ꯒꯦꯠꯇ ꯂꯩꯕ ꯇꯦꯛꯁꯤ ꯄꯥꯔꯀꯤꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ A tribute to Mother Nature haiba thimda Songsong Youths and Student Organization na sinduna pangthokba festival aduda lei makhal kaya ubada miyamna angakpa pawnakhi hiramasi matangda paudam ama Senapati district ki flower grower yankai henmana saruk yakhiba festival aduda district asigi DC Jacintha Lazarus Mau Council ki president M Delhi SP Senapati Kavi Tribal Development Department की Joint Director काइखो कपा Ex Minister थोरी Civil Paramilitary Force अमरी पुलिस की मकोक थोंबा ऑफिशियल क्या सु सरुया की डिस्ट्रिक्ट असिदे फंगबा अतांगबा लई मखल क्या उटकीबा फेस्टिवल असिगी चांगदम नबदा मकोक मथंग तारबा सिंगदा मनामथुम पीदुना पुनिंग थौगतकी फेस्टिवल के मरी लेना माउ काउंसिल की प्रेसिडेंट M Delhi ना कोजरी जुकोगी वाथोंगना माउगी महौसा की पुंसी अमदी नुंसी चानना लेमिनेबदा अपन मपीबा ngamloi फेस्टिवल असना माउ जाति लई मतौगुम पुनिंग वाखल फजै हाइबा अयंग मसिंगदा फोन मंगमले फेस्टिवल असि स्टेट फेस्टिवल ओइना चही खुदिंगी पांगथोहनिंग हाइके जॉइंट डायरेक्टर काइखो कपाना मणिपुर की माइ ओरिबा संगाई फेस्टिवल असि मौसा की फजबना पुनिंग छुमहलबा मफम सिंगदा होंग होंगदना पांगथोकलबदी नागालैंड की हॉर्नबिल फेस्टिवल दगी हेना ममिंग चतुना लेबाक सिगिदा नतना फॉरेन टूरिस्ट क्या लाखनबा ngamgane फेस्टिवल असिसु ऑरेंज अमदी पाइनएप्पल फेस्टिवल गुम स्टेट फेस्टिवल ओहलबदी माउ जाति की अपाम अमा थुंगहनबदा नतना स्टेट की इंटीग्रिटी सागतपदसु हेना मतेंग ओयनगने हाइके तमिलोंग गे वेरगा ऑरेंज फेस्टिवल एंड देन थाउबल गे इम्फाल गे वेरगा पाइनएप्पल फेस्टिवल अदगे उखरुल गे वेरगा जंपरा गे citrus की festival लाइना arrangement तो केवल मयाम में लाइक है but I think this is the history that we have created this day that you all have participated in this program as flower festival of Mau and this Mau flower festival is not only of a Mau community but this is the whole community of our Manipur. DC Jacintha Lazarus na Mau से मणिपुर की ख्वाइदगी फजबा मफम अमनी हाइबदा हाइमन बथोकलोय अतै मफम द उदबा अतांगबा लई मखल कया थेंगनबना ईश्वर के थौजाल फंगबा मफम अमनी हाइबे याय तांगलबा लई मखल सिंग असे निंगथीना चारा सेमनुन थादोकलबदी खुंजा सिंग सेनमिलोन फगलहनबदा नतना माउगी मिंगचछु हेंगतकनी फेस्टिवल असे पांगथोकपगी वहन थोकसु हेना मपुंग फागने हाइके करिगिदमक फेस्टिवल असे पांगथोकलिमिनो हाइबा मिपुम तिंगना खंगनबा होदनमिनसे हाइबा अपील सु तौखी I hope that it doesn't stop with this with our horticulture department and we have lot of departments who will be willing to like for orange we have even NEC funding in crores of rupees so the same thing can be also tuned into flowers and we would be able to make such a good commercial thing also not only I mean of course all of you should not mistake that we are speaking only about the commercial aspect but it is also essential to have a commercial aspect to have a sustainable kind of flower growing and I hope that the next flower festival would be at a very very big scale and we would be able to showcase our beauty to the whole world अमुबमदी इंद्रगिदमक पाउदमजैबा थियामरंजन माउ सेनापति डिस्ट्रिक्ट lamdam asida ngalingai matamdagi hauna amata oina leminaraklaba tongan tongan ba furup singi marakta leidiba nushinabagi mari asi thugaina ba honarakliba asi senior citizen for society na chapchana thengnaduna amata oibagi nushinaba kahan dana ba honagadori senior citizen for society manipur gi chahi gi mifam ngasi government dance college ki hall da pangthokhe ngasi pangthokiba mifam aduda society ki president Laisom Lalit vice president RV Minthing Mohammad Jalad Khan coordinator Dr M Nara General Secretary L Sadanandana Chumba Miyoi Kyana Saruk Yake
Dr. M. Narana, Housing Oriba Lamdam Asiki Todo Wato Kayada, Civil Society Organization Singna, Mapung Oiba Todang Lauri, Senior Citizen Ama Oina, Lakadoriba Mirolbu, Lamzingduna, Apaba, Amasung Tangdu Leita, Balamdam Ama Purangaba Honagani, Haiki. Sing Tangi Marata, Tungan Group Marata, Kain Tomarapa, Loyal Sisi, Lamzing Bina Leita, Nama, My day come with a lot of the question about the American and a half of the situation for that. But the role to be played by this society. Tharumga Mari Lenana, Senior Citizen for Society Gi Ahal Oiraba Singda, Kudur Porpiduna Ikai Kumnaba Utki, Lake Daba member singing Mapam the Su Ikai Kumnaba Utki, Society Secretary Kaidem Manina Haikibada, Society Asina, Houzik Lodiba Todang Asi, Kangduna, Bada Sarkar Amasung, Manipur Sarkarna, Makwigi Wat Tabiri, Ngasilam the Masida, Amata Oibagi Marida, Pirak Liba Jetang Asi, Tengaduna, Mausagi, Tangdu Leita Balamdam, Nushi Janaba Punsi Marel, Amada Hanjananaba, Senior Citizen for Society Nahonagani, Fundoki. India na government of Manipur na sat khangi raba Citizen for Society na maru aina leipaki yaikona ba laurakpa resolution sing se recommendation sing se masi mapung phana makoina recognize tawba ari makoina madu yamba adu madu ko mayam ma re maduna asing Citizen for Society ki Nipam Masi Manipur ki tungi baiga bita tale mena ohna badasu achauba mateng ama oinaba pandagani haiba wafam Masi thunjari Lol gi pukai ama sagana bahona bada ariba wari singi wai sing film gi script sing da yahon ba changi haina MP Dr. T Mainyana Fundokre Manipur State Film Development Society gi holda ngasi pangthok ba Manipuri rolda film script changdam nabagi mana mathum yen thopi thamda wafam sing asi MP na Fundokhi bani Senior Writers Guild Manipurna Ahanba Mapok Numit Tharumga Loinana Pangthokba Tharum Asida Art and Culture gi Secretary K. Radha Kumar, Film Forum gi Chairman L. Surzakanta Sharma, Senior Writer Guild Manipur gi President Manaupi MM Susarvyaki, Punna Film Script Kuntaret Thagalakpagi Manungda, Aroiba Round Oina Film Script Taranithoi Khangatuna Athoi Ehen Tanabada S. Susitrana Ahanba M. Ibopisak Amadi A. Sivadas Anisuba Amadi Kiran Maikamna Ahum Subataki Jury Award di Abon Maina Taki K. Radhagopalna film gi machat asi yamna kuina thamba yana naba magulaiba wari jangi commercial oina putholabasu afaba film oirabadi khunai da kana bakaya piba ngamgani haike forum gi chairman L. Surzakantana changdam naba yaudana afaba film puthopa ngamloi wari da chapma naba kaya yauriba asi hongdopa mathau tai haike MP Dr. T Mainyana aikoi gi film sing afaba kaya yauri aikoi gi lol gi pukai ama sagatpada hana leijaramba aikoi gi wari kaya puthoktuna miyam da khangana naba honasi haike Kena yam daripada ekoi goiba hani original goiba posakara mahusa goina lengda leba posakara si yawan si haragadi yamna ariba hana dege chanaraba koi ariba kari hana hagedege habada ariba wari singi script sing se phunga wari bo harasu ningauron gi wari bo harasu ekoi ahalaman gi thang de horpa isor gi lighting gi wari bo harasu puna machin ji irok matamna madu bas film sing asi Yang berada loina mak tahu aja mana sedih macam mana ahum irapada amadi madu dedicate tahu ada main tahu kiri hana gila belon koi ari belon sing aku ni channel mama dilera ko maya mesti suai utpang anggadra asini ko ni kanjari mesti Jakwa Tharang gi thabok paikhapada athingba pibagi mahuta miyamna sogot piu haina thongju kendra gi hana MLA oramba GS Biswajit na phungdokre ngasi Kawa Lamdaibung Election Development Committee na sinduna Thaudam Kuber Community Hall da pangthokpa nomugi oiba political development program da mangna wafam si phungdokhibani lakadorba madaki mikhal ga mari leina na pangthokpa tharum aduda Biswajit na makhata na phungdokhibada miyamgi yafana ba amadi khudung chadaba kaya kohan ge haiduna mikhal thengnabani election da mai palaga imung manung nungai Banate Kawa Lamdaibungi Lambiasi Nongjuta Hek Loibaga Semjilagani Haike. Apabila government ni funding se public funding adar masih apa ina macam jalan ini makhluk lokal ya government funding kaya funding se program ya kita funding apa ini itu funding public domain dah ikut funding ya aduna negative attitude ada mereka ada government funda ada public itu miang bawa foto studio buat
ꯃꯁꯤꯒꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯋꯥꯍꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯄꯤꯜ ꯇꯧꯖꯔꯤ Manipuri Singh Cham Manaba Thakta Lehenana Bahonabada Meitei Singh Schedule Tribe ki Fibamda Hanjin Han Batangai Fade Haina Meitei Nationalist Party ki President B Angau Sanana Phongdokre ngasi Manipur Press Club ta pangthokpa Paumisinga Unaba Abada Mahana Makha Taraduna Hauzik Manipur Rifles asi Regiment Onthoktuna Ahenba Khudongchaba Piba Tangai Fadre Amaromda ILPS ki matangda Manipur Sarkarna Matam Chana Thabak Lokhattabana Miyamgi Ihau Lakpani Phongdokhi Meitei gi Manipur gi India the am chau hak le yek se koi kau thok thok ke chau hak le koi gi mase ta sing nei koi chu kau kau with the war from for example second world war da koi gi amang ata ta thoki bagi ne mangta madu gi khetri poron koi phang ri bani na alon da hambiyo koi khetri poron lo gi bani asigumna ngasi su bharat barshu nga pa se no pokki mai ke di Meitei na tana kanam ta leke indigenous group mayam singa se masisu Meitei ga tinaraga no pok thang mai ke ngaki nga Human Rights and Peace Building have a Hiramda Thobal District Leva Tongan Tongamba Nupi Duching Bisingi Kanan Neva Toromama Thobal Okram the Leva Waikomani Girls College the Pantokre Toromasi United NGOs Mission Manipurgi Makada Waikomani Girls College ki NSS Unit 2 Amasung Women for Better Society Gapuna Sinbani Organizing Committee Chairman Sana Tombina College ki Thakta Asikuba Toromasi Pangtolabadi Human Right Amadi Peace Building gi Wakalon Mahiroi Nupi Macha Singda Chelan Mangamgani Habagi Wakalon the Pangtok Haike All Manipur Nupi Marup ke Hanagi President S Sorojini Amasung Kangleipak Women Welfare Association ki President AK Memchana Wangangloi Oina Hauzik Nupi Singna Thengnariba Khudung Chadaba Kaya Amadi Masi Matau Karamna Mayukna Duna Thengnagani Haibagi Matangda Wangangke District Asida Thokiba Tongan Tongamba Violence Amasung Khulai Paibaga Muknabada Victim Oihoraba Imung Manungi Miyoi Singnasu Wafum Kaya Thamnaki Supli Pariba Manipur government amadi India government China Maralera victim sing asya Matik Saba Ain jo beserak se pidaba Haibati corruption Haibati Sangha Masina Nathaira Kanda Aikoigi Tawada Tabak Torong Pudding Maxe Adum Bake Torakanda Akoina Sanjali Pandam Dodum Nisana Kunaida Piba Jetang Amasung Masibu Tingbada Miam Gitaudang Habehiram Asida Kananeva Mipong Gisarugama Oina Government license Piraga Yusungan by Yarwe Haba Mipamama Ngarang Chirai Ketel Mayang Infal the Pangtokre Kada Head Office Nongchup Infal Meda Paibi Upon Belup Amadi Jakwa Torang Meda Paibi Lubna Sin Kibetarom Asida Kadagi President Yumnam Ratan Kumar Meda Paibi Upon Belupi President Gyaneshwari Jakwa Torang Meda Paibi Luki GS Kambi Susur Yaki Land International 322D gi Makada Lions Club Ningthokong na Sinduna Share Peace Habit Team da Mahiri Singi Sport Painting Competition ama Ningthokong Model School da Pangtokle Changdam na ba sida tongan ba school tara mathoi dagi chahi tara mathoi dagi tara humdoi fawbada leba Mahiri nifutare na saruk yaki Lion and Lioness Club Moirang na susinduna Peace Poster Layak pa Changdam na ba mangasi Moirang Mairembam Lekai da leba Laikoi Community Hall da Pangtokre Chahi tara mathoi dagi tara humdoi fawbui manung da leba Mahiroi humudra na athoi hen tanaki Chahi noriba angang sindagi horoga kunai amabu ing tapagi wakalon lehena na bagi pandam da Changdam na ba si Pangtokpani haina Lions Club of Moirangi Hanagi President K Rajendra Singhana Phongdorali Desam Mayai Luisangi Miyang Makada Desam Bisnupur District Council na Sinduna Bisnupur High Secondary School da Class 10 Gyoiba Free Remedial Coaching Class ama hayang October gi tang 12 dagi pangtong na basim sakre ILP gi ihawda tha anirom larik tamba phangkhidaba adugi yenglaga coaching class asi pangthokadabani hairi Pawi Marathan atima break matungda karamokchari Rims Infal gi ahangba posting thabak lobada kanaguma miyo amatada sel pijabana jingba ainaya da thabak sing amadi wachot wanom tobiganu kanagumbana asigumba thabak chathaba thengnarabadi action lokhakani haina Rims ki director Professor S Rijana khangalakli Rims Infal na ahangba post mentionan ba matam gi advertisement sing thoktuna lakli candidate amana niyom gi wangmada sel pijaduna support fangna ba honaramba natraga recruitment process pangthokpada yawgadaba kanaguma miyo da pressure piramba amadi selection gi thabakta aranba
तौब थेंगनरबदि मियोय अदु क्रिमिनल प्रोसिक्यूशन चथबगी मथक्ता पांगथोकदबा रिक्रूटमेंट नत्रगा सेलेक्शन दगी मतम चुपगी ओइना नत्रगा अकगनबा मतम गे ओइना अथिंगबा थंबा याय सेलेक्शन की थबक खुदिमक मनुंग मपाल फाउना उबा मवोंगदा पांगथोकनी हाइबा वाफम डायरेक्टरना खंगलकली रिम्स की एम्प्लॉई अमा नत्रगा इंस्टीट्यूट असिगी एम्प्लॉई अमगी दमक नियम गी वांगबदा सेंजा थमजा तौदुना सेल पिथोक पिसिन तौनबगी पाउ लेरबदि अकुप मरोल अदु रिम्स की विजिलेंस ऑफिसर ओइरिबा डिपार्टमेंट ऑफ माइक्रोबायोलॉजी की प्रोफेसर एनजी ब्रिजसांदा पाउ पिबियु नत्रगना टेलीफोन नंबर 0385241470 दा खंगन बियु हाइदि Chairak asida Rims Imphal da medical social worker amadi statistical assistant lobagi written test ngasi pangthopga loinana nungthilda result haidole result adu Rims ki website www.rims.edu.in da miyamna khangba yagani haidi Khwai Lamphel Women United Development Organization na ngasi thangmaiban khomdram selung balekai da yu yolamba mioi amadagi yu liter kuntraga taruk lom fagatuna miyam mamangda mangan kre yu yolamba mioi adudi thangmaiban fishery gate maya dagi cinema santi kawi miyam na mangonda kayara khana yu yondana ba khangalabasu thawoidana hauzik fawba yoliba asidagi miyam punna hauroktuna yu singadu fagathi bani Central Agricultural University Imphal gi makha leriba Krisi Bigyan Kendra Imphal is sinduna ngasi KVK Androda ningtham loro ki matang da lomi singi mipamama pangthokre Kishan Samelan aduda CAU gi VC Dr M Premjit Din Dr JM Lystrom Program Coordinator to Dr T Medhapati amadi Androgi khulakpa CS Gandhar Susarya ke VC Dr Premjit na lomi singda ningthamaru marang sing yenthoke Thorongga mari leinana mahna phungdokibada lomi singna lobukta fawkhak thaduna low lokhraba matungda lobuk adu hangduna laheloidabani low lokhraba matungda ningthamgi mahai marong sing thaduna lomi singi senthok henana bhonasi masigidamak kharib matamda matam tena lokpayaba faw makhasing thaba natragana faw khara ngankhatna thahausi haina apil tawki ai lobuksina hangakpa matamdadi December gi Tha yokalakpa adwaida thaba podashi December ki aroibada thaba any crop is ifat dainatina lakani aduragadi rabi ki samelan siga loinana kharif ki samelan judaida phauda khajitang duration tenba numit chamani ki phausu lai chamani phumanga ne ki sulai aduna duration tenba se koi Manipur State Legal Services Authority na Wangkai Ningthem Pukri Mapal Nupi Khunai Chakhoi Kanglup ka khusamladuna nomugi oiba legal awareness thoram ama Wangkai Ningthem Pukri Makhalekai da pangthokre thoram asida Legal Services Authority ki member secretary CS Brajachan Nupi Khunai Chakhoi Kanglup ki president Maibam Purnima Imphal East ki CGM A Notinasori Susarya ki prosecution ki director NG TS Kumar amasung CS Momo na resource person oina wangang ki RK may paksana gi marfudra mathoi suba mampok kumon thorom lamyan da sangnen da pangthokre thorom asida GM College ki principal oiramba Dr O Kumar AVRC Manipur University ki director oiramba Lokendra Arambam Susaruya ki CS Daniel da handak chahi gi RK may paksana journalist fellowship khusina ki Dr Lokendra na lebak amabu apaba awan ba purak na bo hona bada paumi singi achoba thodang lai phungdokhi Chingi community mayo aduga tribal amadi anti-tribal highly important sigi direction se akoina miyamna khamina badi yamna thokdai haina kanjabtuda RKCS ki marfudra mathoi suba mapo kumon thorom gamari leinana RKCS Museum Art and Craft na sinduna kaisamthong dalaiba RKCS Museum da layak pa changdamna ba ma pangthokre Kanglup ani thokna athoi ehen tanaba aduda mairui chamga yang kairom na saruya ki RKCS Museum gi secretary RK Budimantana layak pa yokhanna bagi pandamda athoi ehen tanaba si pangthokpani phungdorakli sidegi chahi nipugi mamang da haidare Decade animum, Jiki Mirona de Kangrava, the Nangang Singida, RKCH, Kano Ichibo, Mayamda, Pagi, Jimpapo, and Ba, the Nangang Singida, RKCH, Yam, the Nakava Mariama, Labdigi, Pandam, Mangalana, Nangang Singski, Puning Tokopa, which is so Yavoina, Tahikodi,
पांथोकजबनी Manipur Heart Foundation na Sky Hospital amasung Nauria Pakanglapa Development Committee ga khushamnaduna ngasi Malom Bazar Community Hall da lemna layang bagi game ama pangthokre game asiga mari lenena hauzik miyamna marwena thengnariba laina singi manungda diabetes sugar gi changyang thokpa amadi e test tawbaga loinana darkar oibada changba ECG lemna yengbagi khudong chaba PK loinana eco test tu ataba mamalda miyamna yengbagi khudong chaba fangan ke mioi chama kuntharomda lemna layang ke Imphal ki Kwakaichal Lamdong Lekai Daleba Sweet Generous House ke Corporate Office ta ngasi e-commerce website www.cct.in launch tawkre CCT pothopo araiba mongda miyamna phangmangam na bagi dabak website asidagi information phangmangam gani hadi website launch tawbagi thoram aduda Europe ke Lithuania dagi Bharat Taleriba Indian Baltic Chamber of Commerce ke President JD Minas Chituka Susarya ke Englisani Taramathoidagi Manipurda CCT ki pothok puthok pangam kiba Sweet Generous ki Chairman Ragesh Kaisamna CCT asi Europe ta market tawbagi khudong chaba lakle India ki mafam kharada CCT yoli retailer gida yonba matamda khudong chadaba khara mayongnai haike Manipur ki Chief Secretary O Nabakeshwar Opagi Tharoma Mangasi Manipur Sumang Lila Council na sinduna Palace Compound Leba Council asigi sanglen da pangthokre Tharoma da Council ki President M Purimasi amadi Lifetime President PS Gunachandra Susarya ke M Purimasi na phongdoki bada Manipuri macha amana lamdam asigi Chief Secretary oirakpa asina chakho thorangi lamda hena khumang chokshilagani haike Chief Secretary O Nabakeshwar na lamdam asi chakho lamjel da khumang chokshin ge harabadi ekoina thamo shengna thabak tawbat changi haike School Bawa, people who don't know the Pelham de, otherwise, quite a total say, Praja, 90% of the people, 70-80% of the majority interested or with the Maduka action to log the way at the end and might on a local Jimmy, Ada Masida, Soy Banga, they your way, I don't main interested in only quick and also quite musical hope was in the end. I don't Uripo Kangchup Road Auto Mega Diesel Association gi ruta atopa permit pisinduna chenalakpadagi je naba thokle haina association asina ngasi Manipur Press Club ta pawgumi pangthokre Secretary in charge Salaingamba Laisram na phongdokibada Fumlo Mayang Langjing amadi Lairen Sajingna Jingba Association gi lambi sing asida Transport Department na atopa permit pisilaktuna service taholakpadagi mamangda su khana chenaba thokre ngasi amu lamsang police ta police yauna warashin puraknaba mifam pangthokna bahonabada atopa nakal laktabada Lekai Tabangam Kidre, Hirabasida, Marilena Visina Ming Johaningi, Fondoki. A quickie, Mogi Han, Sangiba, Garising Jacogi, associations the Murs Toxelaga, a quick upon the Cybestominaji, Habagi, Moy the Kudung Sabado, Quina, Pigravani. Adobo the Madu on a thing of the Moina Tabaxitor Padagi, a quick Yanaba Propongam Dana, Police Salubus Ariamata, a quickie, I see a quintus comes riba, Mipamaji quickie, Transporti, Kanogi Ayabagi. Wang the Tabak Torquidama Equina, who give members in the Puna Tabaxi, say that we press conference, Pangtuk. State level Sri Satya Sai Bal Vikas Meet ngasi Ima Khundohan bi sanglenda Sri Satya Sai Seva Organization Manipur na sinduna pangthokre Tharamadu da organization gi senior Sai devotee ke Bhairab Sharma Medical Cell gi chairperson Dr. GS Moirang Them amadi State President S Manihar Susarya ke Bidasiga Mari Denana Samiti Bal Vikas in charge singda certificate sing yen thokibaga loinana July thada Andhra Pradesh da pangthokiba Bal Vikas ki thoramda Manipur gi Bhairui singna pi kiba performance sing adu ngasi utke ke Bhairab Sharma na matam pumbada ekoina thaksi khasi ngang na chapatangai fade angang singbu achumba lambida pubu mathau tai haike Headquarter IGAR South Kimiyang Makada Kuntaruk Shiba Sector Gi Kunmari Suba Assam Rifles na ngarang khudeng thabi posta azat oksing check tawada nupi ama lupa lang nipan romgi WY tablet ka kona na fare haidi Assam Rifles ki pauna fagalaba nupi asigi maming P ibe chawbi chahi nifu mapuroi ba amu more ward number ani dagini haidi polam singasi kwa mana marakta hapsilaga eco van amada puraga lakpada fabani haidi faraba mioi port ka kona na NCB ifalda sinakre haidi 9 sector gi ani suba Assam Rifles na sinduna tha asigi mari dagi Imphal thadokhiba Mahairui Singh National Integration Tour da New Delhi gi historical oiba mafam sing amasung Rashtrapati Bhavan yengkre Manipur gi Mahairui Singbu leibak asibu cultural heritage tradition amasung chakwa thorang gi infrastructure sing hanana ba pandam da sinbani agrada su chatna mafam adugi mafam ka yengangani haiki
Dengue lena dagi ngakthong na ba border town Moreda Kuntarushiba sector gi Taramatoshiba Assam Rifles na maiku kapthokre Assam Rifles na local liba khongthang asibu Moregi miam na thagatpa phungdoli 9 sector gi Taranithoi suba Bihar regiment sinduna Know Your Army haba team da khusukulai sing utpagi tharomama Jabung Government High School mayang ifal da pangthokre Mahiroi singbo army da career ama oina lakna na bagi wakhalon pibaga loina na army gi aware oina na ba pandam da tharomasi pangthokpani Manipur Urban Development Agency की मिये मकादा People Development Society ने सिंधुना Self Help Group की नोमगेबा Capacity Building थरोम अमा मोयरांग कैथेल दलेबा मोयरांग थेमलेकाई Community Hall दा पांगतोक्रे थरोम सिदा Manipur Urban Development Agency की CEO PH बिरमंगोल ना Self Help Group सिना सेल मांगंदना नियम चुमना सिजिनदुना चौखोट पर इमुंग अममम ओइने न बहोनसी हाइके ngasi थरोम सिदा मोयरांग एरिया के Self Help Group उमुद्रा के मिहुत सिना सरुक याकी Coalition for Indigenous Rights Campaign na Changsilaliba Major Agreement ki bayok talaiba thagi sarugama oina ngasi Pukhau Khabam Pukhau Ahalo Kaibi Huidrop Pungdobam Waiton Common John 5 Kurai Sarantong Kurai Thodam Lekai Singzamai Liwalambi Lamlongai Mantri Pukri amasung Thangabat na chungma mafam singda khananeneba mifam sing pangthokre hairi Pantoibi imagi thorom park sana pangthokpio haina Southeast Asia Cultural Organization na thadrok pachero amana khanglali Kanglei Kunai gi Sitharuraba Lol Inat amasung lining na chungba hingathana na ba iheu kangkathamba haiba si Kanglei cha singi tokphum thokpa thodang ni hairi Kanglei cha miam na makeup thoktuna iramdam gi chana kanglon Inat pu sieng na ngakpa oina Pantoibi imabu ira thoni thorom park sana pangthokpio haina apil break matung damukana taram noksari Top Taleba Eastern Youth Development Organization na sinduna ngasi mapamadu dalaiba Community Hall da lamdam asigi lekidraba ahalaman singda tarpan katpagi thorom pangthopga loina na lamdam asida santi leina na ba thongnikre Jingoi Thawalum Nomai Jingna Jahi Khudingi Pangtokuna Lakpa Langban Hekaleka Tambagi Thorom Ngarang Jingoi Turel the Pangtokre Laifam Asibu Tungi Miro Gidamak Ngakpi Sembidamba Laiwe Kraba Ahalaman Amadi Lamdam Asigidama Katokraba Singi Tawaina Mapugi Lekolda Ingna Chigna Laiduna Bagidamak Tauramasi Pangtopani Haidi Women Action Development amasung Conflict Widow Forum na sinduna Langban Jara Tambagi Thorom Nongdam Sanglen Pakangba Lightning Call Wakada ngasi pangtokre Thorom asida tongan ba forup kayagi drug HIV rape domestic violence conflict na chingbagi victim oirabi nupi yakhairom na saruk yake tongan ba thodong na maram oiduna manung matam chadana lekhidraba singda ikai khumnaba utpa oina thoromasi pangtokpani lamdam asidagi Armed Forces Special Powers Act mutanabasu thoniki प्रधानमंत्री जन धन योजना की मखादा पात्सोई केंद्र की ओइना पोलिंग स्टेशन तरमापन बाय निपान अमदी तरमापन बाय मापन की अकाउंट होल्डर सिंगदा बैंक न पीबा सक्ताकचे खुसिनबगी थरोम अमा मोइरांग हनुबा कम्युनिटी होल्डर पांथोक्रे पात्सोई केंद्र सोशल अप्लीमेंट ऑर्गेनाइजेशन सिंधुना पांथोकबा थरोम अदुदा ऑर्गेनाइजेशन असिगी चीफ पेट्रन बिजोइना केंद्र असिगी मियोइ लिसिंग मंगारोम अकाउंट हांखिबगी मनुंगदा मियोइ चामगा यांखैदा अहानबा तांककी ओइना लुपा लिसिंग मंगा मखोइगी अकाउंट दा हाक्रे हाइखी ꯑꯩꯈꯣꯏꯅ ꯆꯦꯟꯖꯕ ꯆꯣꯡꯖꯕ ꯉꯁꯤꯒꯤ ꯄꯥꯛꯁꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯅ ꯆꯦꯟꯖꯕ ꯆꯣꯡꯖꯕ ꯇꯧꯖꯔꯒꯁꯨ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯍꯧꯗ꯭ꯔꯒꯗꯤ ꯃꯁꯤꯗꯩꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯣꯏꯅ ꯃꯇꯝ ꯃꯥꯡꯉꯒ ꯃꯇꯝꯅ ꯍꯧꯈ꯭ꯔꯅꯤ ꯈꯨꯗꯣꯡꯆꯥꯕꯅ ꯃꯥꯡꯈ꯭ꯔꯅꯤ ꯍꯥꯏꯕ ꯃꯁꯤ ꯍꯥꯏꯖꯅꯤꯡꯉꯤ Dev Literature Sahitya Academy amadi Gulapi Nat Sankirtan Academy Imphal sinduna DM College campus da leba Dev Literature Center da lema popom Hera Chandra Singha one day literary forum pangthokre tharomadu da Sahitya Academy Kolkata gi officer in charge Gautam Paul Manipur Language Advisory Board ki convener H Bihari Padmasri H Thanil Gulapi Natya Sankirtan Academy ki president RK Sanato manamaru evamyu singone saruya ki Gautam Paul na haikibada Art and Literature da ina khullaba Manipur na prithvi gi miyam da sak tak na ba honabada ekhoina art amadi literature da ahenba miyeng changbagi tangai fadaba lei phongdoki Kangjam Saubana iba imabu ningsing lakpada amadi machinery thoibana iba Lipun che na haiba sareng lairik ani ngasi Manipur Hindi Parishad ke holda phongkre Manipuri Literary Society na sinduna pangthopa thorom aduda Education U ge Additional Director Oramba Aribam Kumar Sharma Manipuri Literary Society Imphal gi President Dr. Sagosem Lanchen ba maitai na thoroma poina sarya ke lairik asiki matangda Salam Tomba amasung Dr. Sarat Chandra Longjam bana wa ngangki
Iranda Miamgi Apunba Khorze Lubna Sinduna Sereng Larik Mari Ngasi Manipuri Hindi Parishad Infal the Phongkre Larik Phomagi Taramaduda Parishad Ke Hanagi President Professor E Dinamani Dr. C.S. Mayane Pram Amadi Dr. Sarat Chandra Susaryake Ngasi Phongli Larik Singh Adudi Kuraizam Nimai Charana Iba Matamgi Mami Amadi Punsigi Mami Wahangbam Romena Iba Momphongi Nung R.K. Sanahanbi Chanuna Iba Bibiro Natambak Ama Habasini Thokchom Mia School na iba imagi maigi da famdo haiba warengi lairik amang asi CPI Manipur State Council gi conference hall da phongkre all Manipur nupi marup na sinduna pangthokpa tharam aduda CPI gi Dr. M Nara Singzabai Girls High Secondary School gi retired principal amadi aiba GS EI School loinana all Manipur nupi marup ki President M Sakhi Susaruya ke lairik asi gi maramda CPI Manipur State Council gi Secretariat Member L Iboyamana wangang ke Focus Film Manipur ge ahanba digital film mitlugi yaifathoni thorom ngasi Brahmapur Nahabam da leiba B Neta Chandra gi yumda pangthokre thoramadu da forum gi chairman L Surjakanta forum gi vice president Oken Amakcham ABK president Dr. Hamom Naba general secretary B Neta Chandra Sharma DDK Infal ge TH Brazabiduna Chungba Myo Kyana Sarya ke film asigi story amadi screenplay na Herozit Nauribam producer amadi editor na Pinky amadi director na Gyaneshwar ni Infal West District Police Commando Team Amana Hokiba October Nipanda Thangal Bazarda Acharawo Sing check Tauringaida Pripaki Mio Emma Fare Hadi Faraba Mio Adudi Kawat Ningom Thong Sairom Ledaktagi Lekidaba Wangkem Premanandagi Machanupa Wangkem Gunadhaza LS Merajau Jay Nifugama Thoini Amromda Hokiba October Mapanda Rims Gate Mayadagi UNLF ki cadre Amasu Fare Hadi Faraba Mio Adudi Komba Khetri Lekaidagi Lekidraba Mathura Bajaspati Mayum Sunil Kumar Sharma LS Inaucha Inauba Jahi Kungamari ni Numit Asimaktada Thobal District Police Commando Team Amanasu Khangabok Lamlong Bazar dagi KCP MC gi Finance Section da Thabak Toba Khangabok Lamlong Part 3 dagi Lekidaba Thokchom Tomal Meite gi Machanupa Tes Subol Meite Fare Hari Faraba Sing asigi mathakta case lokatuna wahong pahong chathari hari Thabaki pau phumbigani Hauzik Thabaki Pau Lobirasi Reserve Bank of India ge Grade B ge officer Sam Kuntra Mari Logaduri Masagi Sai Kuntra Fawi Manungda Leba graduate ta Sada Hompu Phangba Miyoi Singna Lakliba October Tang Kulumdoi Fawi Manungda online da Darkhas Thakpa Yakani Sisinga Sigi unreserved firm Hompu Taret Schedule Caste Taramanga Schedule Tribe ki Taramdoi Amadi OBC ge Kuntra Mapalne Mathata Paliba Thabaki Pau Sigi Kupamarol Babopada Leba Job Center dagi Khangba Yakani Hauzik makata pau muk bominasi makata ba pau da Jingku Kundrapam area da Film City Sagani Haibagi Matanda ngasi Jingku Community Hall da Miyamgi Oba Mifam Pangtotuna area asida Film Institute natraga City Sabiyaro Hana Warep Lauri Hadi Tonga Tonga Balup Singi Mihut Singyauna Lamdamadungi Miyamga Lunya na Pangtopa Bipam Aduna Manipur Sakarna Numit Mangani gi Manungda Jingku Kundrapam area dagi Film City Sabagi Mapam Hongdogle Haina Thazaba Pigadabani Natrabadi Infal Cycle Road Matam Kaltana Thingba Amadi Lamdam Asigi Mapi Mapasingna Tabi daba tarabadi social boycott tawgani haina Jingku Village Authority na thadropa cherol amana khangalakli Thangmaiban watham ledaktagi Lamphel Fishery amasung VIP quarter taba maroiba lambi asi nomu-nomugi fibam soksilakpana lambi asida accident thokpa kaya yauri sarkarna athupa matamda miyeng changdrabadi thingjilagani haina maira paibi amana phongdrokli Ngasidagi tharaga akhoi sembi daba taragadi akhoi kairoi likai leiriba club amadi maira paibi khaina masi likai punamakka khutsamnarga akhoi masigi lambi je thingjanjarani haibaje ngasi ISTB gi mafamda phongdok jani Chokpi Karongi Rungchang Village the Sabat Thong Tekibedagi Khunja Singna Lambi Chathok Chasin Tawda Chawna Awaba Mayonare Manipur Sarkar na Khunja Singge Awaba Khangbiduna Tubu Matamda Thong ama Sabinaba Anal Students Union Infana Appeal Tawrali Kumbi Kendragi Manung Chanba Borayang Bida Borayang Bi Thongkha Playground Ngarang MP Dr. Mainiana Lamdam Adungi Miamda Kusina Kre Playground Kusina Bagi Thoramada Kumbi Kendragi MLA S Bira Borayang Bi Gram Panchayat ke Upa Pradhan Muhammad Abdul Nur Sahayawna Myo Kyana Sarya ke Tharunga Mari Lenana MP Dr. Mainiana Haikibada Lamdam Asita Leminaraklaba Ekhoi Masagi Marakta Pukchel Khoizal Tinana Leminaduna Ima Amatagi Machani Haibasi Kaukthokpa Fate Masigi Wakalon Asida
तप्था इंथना पुना वाखल खनमिनरबा मतमदा लमदम असिदा शांति लाकनी हाइखी MLA S Birana हौजिकी मतमदा साना खोनबा हाइबा असि यामना तंगाई फदबा अमा ओइरगले मणिपुरना भारत की महुत सिंधुना साना खोनबगी लमदा मांगजिल थादुना चटपा कया याउरी सानरोइ सिंबो अफबा मसक थोकपा मी अममम ओइहननबा मतिक चाबा सानाबुंग थमदबा यादे हाइखी माना मखा तारादुना चाखोलपगी मतुंग इना लाइरिक हैतबसु याद्रे लाइरिक हैबगा लोइनना इमालोन बुसु चाखोनबा होनगदबनी फुंदोकी Youth Development Club Maira Paibilub Yurembam Awang Lakai Amasung Patsoi Police ka punna khusamnaduna afaba khunai ama lingbada aikhoigi thautang haibasida khananeba thoramama Yurembam Awang Lakai da pangthokre mifam asina khunai asibu lekhata namahanga dawriba nisa sing thingnanaba warip lauke local club amasung Maira Paibi singna paikhalapa afaba thabak singda Patsoi Police na angama mateng pangani haibagi thajaba piki Hauzik Sarabagi Pau Pasiki sana bagi pauta Manipur gi El Luchingna Nupa Machagi Amadi and Charmina Nupi Machagi AITA under 14 Boys and Girls Championship title Lokre Manipur Tennis Association Sinduna Lamphel Park Officer Club Tennis Court Mapalam gi West Bengal Amadi Karnataka gi Sanaro Yauna Nupa Machatara Taro Nupi Machataret Punna Sanaro Kurumdoina Saru Yaduna Chatarakeba Aita under 14 year championship ngasi luisin kre Nupa Machagi Sanakhiba Aroiba Matsta Manipur gi Luching El na West Bengal gi BT Kedia Anuragpu set Tarukshino da Maithiba Piduna Nupa Machagi title Loke Nupi Machagi Sanakhiba Aroiba Matsta Manipur gi Charmi and na State Asigi Y Agubu set Taruk Ama Taruk Ahumda Maithiba Piduna Nupi Machagi title Lokibani Mako Mathang Taraba Sanari Singda trophy Amadi certificate Piduna Puning Thawatki Bhopal the Chathari Batara Nithisuba National Master Aquatic Championship in Sinini Chamanamita Manipurna gold medal Mari silver Amamasung bronze Chani Puna medal Taret Laure Jahi Nipumanga Dagi Nipuma Pankanglupi 100 meter freestyle da M Surizamukina gold Jahi Yankaidagi Yankaimari Kanglupi 50 meter freestyle da case Sandhyarani ng gold Jahi Humfumanga Dagi Humfumapan Kanglupi 50 meter butterfly da case is Mangina gold Jahi Kanglup Asimaki 200 meter freestyle da J.S. Arun Kumar na gold Lauke Jahi Kanglup Asigi 100 meter freestyle da S. Mohendro na silver Jahi Yankai Mga Dagi Yankai Mapan Kangluki 200 meter freestyle da M. Subol na bronze Jahi Nifu Mga Dagi Nifu Mapan Kangluki 100 meter freestyle da L. Sunil Meitei na bronze 200 freestyle relay da S. Mohendro N. Narjit L. Lenin T. Ranbir gi Kangbu na bronze medal amalauke championship asigi ngasinini charbada Manipur na gold medal taruk silver mga bronze medal mga punna medal tara taruk laure All Manipur Football Association Sinduna Kunsuba Winners Cup for Men Inisini Tara mga October Tara Mapandagi home and away basis da pangthologani Top Division District League Singda Mai Panglalaba Team Singna Tournament Asida Saruyagani District Association Singi Top Division da winner oikiba Team Adu Saruyaba Ngamdabadagi Atopa Team Amana Mahut Sinduna Saraba Yaroi Top Division Gate League Tauhudaba Amadi Loiba Ngamhaudaba Singnasu Winners Cup Asida Saruyaba Yaroi Cup Asi Double Leg Amadi Knockout basis da Sanagani Saruyaga da Club Singna Makoigi Home Ground da Mapam Pibida Matik Chadaba Yarobadi Association na Yang Sinduna Sanaba Mapam Pigani District Football Association District Sports Association Singna Saruyaga da Club Singna October Tara Mari Faubi Manungda Pisilaknaba Amfagi Secretary Ranjit Royna Fondoli Makok amasung mathang warakadaba team anido mathangi sahida Manipur State League ta handaki State League asidagi mamai oidana handakraba relegate tawdriba team anido ki bahu sindana Manipur State League ta 2016 da Winners Cup asigi handaki makok amasung mathang oiba team aniduna karakadoribani Shimaina Manipur State League ta yawgadaba team khanbagi saru amasu oigdoriba yamna maru oiba Winners Cup asi handaki tam tramapan October ki tam traman asidagi hope in away basis ta knockout basis ta all Manipur Football Association na senduna masigi sanawasi haujagadoribani masida mayam pudamuna mai no pudamuna Tiksaba Corporation mati angam mating pibigani haina all Manipur Football Association na norukchari
Amaronda All Manipur Football Association Sinduna Imphal Polo Ground da Khumukcham Ingoza Singa Memorial Trust na sponsor Tawduna Chathariba Tarashiba Manipur State League ki Makataba Messing Hayang Dagi Chathagani Haina Tarobadu Nongchingi Fibum Fatabana Makataba Order Amathoktriba Fawa Yethokle Ground gi Fibum Hek Fogalakpaga Anoba Fixture Thokani Haiki Ngarang lahandagi amuk nongsi tatharakna masi leptuna lerapna maram oidana hayeng ni thoka abnu mitagi amuk sanagadi haiduna khoi lepkibadu ngasi ngarang sida mu akan manong ama mu hawrtana maduna amuk ke hena phigum phataba mong amda lakpadagi ni thoka abnu mitagi tang taragani thoidagi hawgani haiduna khoi langthoksi khibadu madu matam kharaga amuk masigi Manipur State League Sarabasi lepsa batare sino khodong sadu basida maya purmona saru yabigani haiduna All Manipur Football Association na naluksari Ahanba Sedo Cup Sini Taramanga Thawbal District Open Badminton Championship ki winner Sedo gi Inauton amasung Imogi Jurana Laukre Manipur Badminton Association gi lamjing makada Yes Package Drinking Water gi Subjila Nomaitem Bikramna sponsor Taruga Social Economic and Development Organization Sedo Yaripong na sinduna Mamang tha September kuntareta gi Team Kuntra Mangana saru yaduna Yaripong Badminton Association gi Indo Stadium da chatharakiba Championship asigi ngasi sanakiba final da Inauton amasung Imona Organization Asimaki Robertson Amasung Kamalbu Kumathoi Taratare Taramapan Kumathoi Tarahumdoi da Mathiba Piduna winner Wakibani Tournament Asi Loisenbagi Tharamda Parliamentary Secretary Kaisam Meghachandra Sedogi President Kaisam Joy Kumar Yaripok Municipal Council gi Chairperson Kaisam Rupachandra CEO Oramba Lisam Chandrakeshwar Su Saruk Yaduna winner Oraba Timda Manamathum Singh Yanthoki Manipur Chess Association gi miyeng makada Asem Indrajit amadi imung manungna sponsor taroga Chess Club New Thumbuthong na sinduna club asida chatharakiba First Asem Ibu Chaubi Memorial Open Rapid Chess Tournament ngasi loisinkhre championship asida A Chakri Tomina ahanba K Sanjoy na anisuba N Bangkim na ahum suba Gopin Luwang na marisuba O Ningthem na mga suba RK Datana taruk suba O Ranjan na tare suba Shakespeare na nipan KH Premchana Mapan Subamadi H Sumokantana Tarasbo position Takre Kanglei Chess Academy Ya School Sindra Ya School Sanakya Tonko Lupta Leiba Academy Sida Chatharakiba Chahitara Manga Makhagi second Saturday Amadi second Sunday Rapid Chess Tournament Ngasiloisinkre Tournament Sida Melson Yumnang na point Mari Fangduna Hanba Takre Y Yashina Amadi RK Roboris na point ahum phangdona anisuba amadi ahum subata ke Konika Yumnam J Aerosmith PH Ranjit amadi nungsithoi ngairangbam na point ani phangdona marisuba banga suba madi taruk suba madi tare suba takre makong mathang tarabasingda memento amadi certificate piduna puning thawatki Mohammedan Youth Progressive Organization Jangam Dabi mathangna sinduna sagolo Playground the Chathariba First 9 Side Village Open Football Tournament King Asisanakiba match ta Haitroi Popi Amadi Wangkem goal amata chanadana draw chakre Chathariba Tournament asigi quarter final match sing hayengdagi pangthokani torombadu nongchingi fibam phatabadagi tha asigi taramanga da pangthorgani hairi District Football Association Thawbal Sinduna Charangpat Polo Ground da Team Taramangana Group ani thokna khaidokuna chathariba Second Division Football Tournament ke ngasi sanakiba ahanba match da ELYSA Faudel Maninglekai na ECYA Sikhong Khunbibu goal ani sinoda baitiba pike ani suba match ki sanakibida DLC Hairok amade UOC Uyal goal amamam chanaduna draw chakre ngasi nomageba ingasai pau pizari ICAR lamfe patagi phangba pawgi matung ina ngasigi khwaidagi saba si degree Celsius kunithoi ni khwaidagi ingmana degree Celsius 18 nushita yawa ising manigi chang ayukta chada marfudra nipat nungthildana chada marfudra manga nongjugi chang millimeter 53 ni loisla kodamro ba pawmukhana pizari Ahanba Mau Flower Festival Pangthokre Tanglaba Lei Makhal Sing Mapalam gi market ta fanganduna sel thunggi fibam chakwat hanana ba honaba yai haina DC Jacinta Dajarasna haikre Lamdam asida khundaminariba furup singi marakta leinariba nushinabagi mari kahendanaba Senior Citizen for Society na honagadauri amadi Manipurgi L Luchingna nupamachagi amadi N Charmina nupimachagi AITA Championship ki title lokre Ngasigi da Steve Nupijaba pau mata suisinjari miyeng tabiru sumbo mukana kurumjari